Manipur University Students Union Musuna Sinduna Numi Tarukni Chupna Chathagadaba Manipur University Festival ngasi University asigi Administrator Janel Singhna Haudokre Amasung Manipur da lairiba Lukra Singh da Chalabi Nupi Singhna Khudong Chadaba Awaba Kaya Mayoknari Haina Manipur University ke Hanagi Vice Chancellor Professor Hizam Tombina Phongdokre Mayamba Kurum Chari Adom Niang Bidi Basi Impact News ni ay Pinky Okram na Hauzi Pungjasi Fao Bagi Maroiba Pausing Miyam da Pizari Manipur University Students Union Musuna Sinduna Numitaruk ni Chupna Chathagadaba Manipur University Festival ngasi University asigi Administrator Janel Singhna Haudokre Festival Haudokpagi Thoram ka mari lainana University asigi Mahiroi Singhna Kanglagi Senglaba Laifam Lendagi Maira Puraktuna MU gi hockey ground da Maira Chukhatki amadi tongan ba department taramapan gi contingent Singhna march part sangdam nakhi ngasi gi thoram aduda Administrator Janel Singhna Festival asina University asida tamliba Mahiroi Singhi personality develop Taubata Chauna Kanaba Piragani, sports samadi culture haiba asi, Tatna Thanaba Yadaba Moibana, Hena Apabalambida, Puduna Changsen Minaba, Hotnabatangai Fade. Chahi asigi festival asisu hanagumna mai pakna chathaduna, Afabalambida, Mahiroi Singh Bulam Jingbo Oirasanu Haina Mahakna Fongdoki. You know, the culture and sports, they help body and brain. It's good for us and it's good for the personality development. During the next 7 days, you will enjoy, you will play with your colleagues, you will be able to recreate cultural activities in the university and compete. I wish all of you a wonderful week. Manipur da lairiba Lukra Singh da Chalabi Nupi Oibi Singh asi Khudong Chadaba Awaba Kaya Mayoknari Haina Manipur University ke Hanagi Vice Chancellor Professor Hizam Tombina Phongdokre Wafam Singh asi Imphal gi GM Hall da Ahanba Oina Pangthokiba Widows Day gi thoramda Professor Hizam Tombina Phongdokhibani Widows and Orphan Resource Development Trust na Sinduna Trust asigi Mari Suba Foundation Day ga punna Pangthokiba thoramatuda Professor Hizam Tombina makhatana Phongdokhibada Imung amana punana ba hotnabada nupa amasung nupi anigi punna changduna hotnabada awaba kaya mayoknariba state asida mapu oireba mapu roiba laikhidraba matungda nupi khaktana macha masu thaknanaba amadi mahi masing tamhanba ngamnanaba hotnabada khudong chadaba kaya mayoknari Lukhrabi Singhna awaba kaya mayoknariba sigi mathakta makhoibu saugatpibagi mahutta khunai asina makhoibu hanthana yengbagi awaba kaya amasu thengnadaba nate Lainga ki maikaidagi Lukhrabi Singhi yaifananaba scheme kaya paikhatlabasu properly approach tawba haitabana Lukhrabi ayambana scheme asigi kanaba fangba ngamdri hiram asida laingak nasu mityeng changfam thoi haina phongdoki thoram adugi saruk ama oina trust ki maikaidagi Lukhrabi Singhda achamba khudol kaya su khudol tamki Social Welfare Department, the government, Labor Department, mayam sida scheme di yam le re masing langam dina le properly ekoi na su approach to hom khangdre even macha masu luhong na bagi phan bhawal le adagi tongan ba ana ba serious aru ba yaw aba paisa yam changga da wal le ba yeng ma ngamaro da ba adu warge di madu su ekoi madu gi su phan tongan na le ni masi mayam se mayam da awareness to piraga Yom Chumne Prosto Regadi, I am in this Barot Circle Regi, Madi, Koji, State Circles, State Government Regi, Matin, Lower Yagani. Thasigi mapandagi hauduna numit mangani chupna pangthokadoriba yaksang kumhai gi saruk oiriba thabal chongba kumhaida lamdam asida pamdaba thodok amata thoktanaba paujel puba car rally ama chatkre rally asi Women Against Crime Widow Nimpal Salai Taret ki apun banupilup Universal Mother Organization Chitwa Nambol apun banupilup yauna tongan ba lup kunlom na punsinduna sinbani hairi ba car rally asi ngasi senglaba kangla laifam lengi nongchup sanathong Men Pekki convener Yumnam Cha Dilip Kumar Amuko ge advisor PH Devan Amadi Koko Migi Luchingba Jitendra Ningombana Lamthaki Bani Car rally asika mari lainana
ꯌꯨꯝꯅꯥꯝꯆꯥ ꯗꯤꯂꯤꯞ ꯀꯨꯃꯥꯔꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯊꯥꯛ ꯋꯥꯡꯅ ꯈꯜꯂꯤ ꯍꯥꯏꯔꯕꯁꯨ ꯅꯣꯡꯃ ꯀꯥꯡꯗꯅ ꯍꯥꯠꯄ ꯑꯃꯗꯤ ꯅꯝꯖꯥ ꯅꯝꯊꯦꯛꯄꯒꯤ ꯊꯧꯗꯣꯛ ꯂꯦꯞꯇꯅ ꯊꯣꯛꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏꯅꯤ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯠꯊꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯃꯗꯤ ꯍꯥꯠꯄꯒꯤ ꯊꯧꯑꯣꯡ ꯂꯦꯞꯅꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯃꯔꯣꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯥꯔ ꯔꯦꯂꯤ ꯑꯁꯤ ꯆꯠꯇꯨꯅ ꯄꯥꯎꯖꯦꯜ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ Manipur khunai asigi sokchalaiba nupi oibisingi aduga nupi machasingi maru oina yauksangi matamda thoningdaba thodok kaje thoktanabui damakta adugumba yamna maru oiba paujel puba adugumba car rally asi hauji pangtholibani adamasi aikoina wakhal tana amasung ichalisi oibisingsina wakhal tarakanda tawam thoktaba kaya paujenda piriba kaya singangna chatpiba amasung mama mapa oibisingna macha masu singbu section binanabagi damakta asigumba achetba paujel ase pa iramdam asigi chanura singi mangsil aiba adugumba lamja Sajat amasung phajaba saktam kaya do mangdanabui damakta yamna achetpa paujel ase piri yausang kumai lakpasidasida maruoina ningol oibi kayana adugi matik section ba mathau tai ningol khaktana section badana tana mama mapa singna senaraganda karaida thabal chongba aikoi festival gi damakta yamna phajana chongba mama mapa mabung mapa singi mamangda chongba phajagraba festival se sigumba tahaidraba ohidraba tahoidraba thabak mayam singa sina masak thiali Batang swai se break am lausage break ki matungda Naharo Leisemba Club Thangmaiban Sinam Lekaina Mapalak Suba Observation Day Against Drugs ngarang numidang Mairagi rally amaga loinena pangthokhiba ki pau amadi Manipur amasung malem ki tongan ba ipau sing puduna lakjage Impact News pumieng ta duna leibiyo Mayaba muka na taram nok chari bulletin asiki makhata ba pau miyam da pizari Naharo Leisemba Club NLC Thangmaiban Sinam Lekaina chahi khudingi pangthok tuna lakpagum Mapalak Suba Observation Day Against Drugs ngarang numidang Maira rally amaga loinena pangthokre Aikoi nisa chaba toklasi afaba khunai ama semlasi Pogamdana pokpa miyoibagi punsibu nisana lamakhangda bikhamna hangumsi say no to drug yes to life haiba wakhalon sing asiga loinana yamlaba maira paibi naha ahal amadi mahairoi singna club asigi volunteer singa loinana sinam laikai gi akoibada rally adu chatki Pugning Thawgatningai Oiba Khongthang ama oiriba Thauram asibu siliba Naharo Leisemba Club ki President Pratap Leisang Themna Haugalakliba naha kayana nisagi ipakta luptuna leikhibana maram oiduna mahim masing tamba yauna lam kayada akaiba pirakliba amadi nupi yauna nisa chasilakpana khunai asida piriba chaitheng asibu laikai adudagi hauduna semtokpa haunanaba pandamda chahi khudingi oina March ki tarik ama khudingi khongchat asisin bani loinana laita laira namaram oiraga nisayon ba singdasu club asina mateng pangduna nisayon ba to onduna lakli asigumna makhatana chattuna nisa muthanana ba hotnagani hainasu phongdokhi akhoi laikai sidagi nisa si akhoi ngamigai akhoi maru phangna manghangiba aduga nisa yonba lehendabaduni adu hoji hojikti akhoi da nisa yonbadi akhoi gi laikai da leitrena lawre lawba yare amabo yonba leitre aduga hojik saba sing ju akhoi tapna tapna masi akhoi phahannaba akhoi pandam ma thamjari aduna nisa sara kanda hanjala kanda imung manungda aduga macha masuda society da mangdara ise imung ama mangda boda society ma mangdara khose masi kannaba gi damakta NLC na akhoi gi laikai da afaba society ma oinaba gi damak akhoi gi contribution laibak sida akhoi pinana gi akhoi laikai se afaba ma oinanaba akhoi sinjaba relini National Commission for Women Nasinduna Chatkhiba Power Walk da Manipur dagi model amadi social activist Mayang Lambam Daina su saruk yakre khongchat adu ngarang numidang pung tare taba matamda New Delhi gi India Gate tagi Janpat fauba chatkhibani khongchat adu da nupi singbu hanthana yengba amadi nupi singi hak khongauna ba kayabu yaning da ba phongdokpa play card kaya pai khibaga loinana Penda ba kholau kaya su lauki khongchat aduda Delhi da Labor North State ki mahiroi nupi kaya su saruk yaki Odisha ki Bhubaneswar da chatharakliba Khelo India University Games garang loisinkhre Punjab University Chandigarh na gold medal tara taret silver tara mapan amadi bronze medal tara punna medal ni futaruk lauduna ahanba Khelo India University Games ki champion trophy laukhre aduga Savitribai Phule Pune University na
गोल्ड मेडल 18, सिल्वर मेडल 13 अमदी ब्रोंज मेडल 9 पुन्ना मेडल 38 लौदुना अनीसुब पोजीशन ताख्रे लोइनना पंजाब यूनिवर्सिटी पटियालाना गोल्ड मेडल 13, सिल्वर मेडल 3 अमदी ब्रोंज मेडल 13 पुन्ना मेडल 38 लौदुना सेकेंड रनर्स अप ओइखी गेम्स असिदा यूनिवर्सिटी चामगा 13 ना मेडल कया लौखी खेलो इंडिया यूनिवर्सिटी गेम्स लोइसनबगी थौरम अदुदा यूनियन मिनिस्टर किरण रिजिजुना मसाना असि माई पाकना पांगथोकपा ngambada nungaiba phongdokhi ahanba khelo india university games loisinbagi thauramatuda indian olympic association gi president dr narinder dhruv bhatra odisha gi sports minister तुषार कांति बेहरा अमदी एसोसिएशन ऑफ इंडियन यूनिवर्सिटी की सेक्रेटरी जनरल डॉक्टर पंकज मित्तलना सरुक याखी हौजिक इंडियन सुपर लीग ISL 2019-2020 की ngarang sanakiba ahanba semi final match ta Bengaluru FC na ATK bu panjil ama suinoda maithiba pikre Bengaluru ki Sri Kantarba Stadium da sanakiba match adu da Bengaluru gi panjil adu Deson Brown na match ki kunthra matoi suba minute ta chanki league asiki ani suba semi final match ta Goa amadi Chennai FC na lakliba thangsa numita lamba thengnagani league asigi final match na tha asigi tara marida sanagani अरोइबदा बुलेटिन असगी हेडलाइंस अमुक हना मियामदा थमजरी मणिपुर यूनिवर्सिटी स्टूडेंट्स यूनियन मुसुना सिंधुना नुमित रुकनी चुपना चथगदबा मणिपुर यूनिवर्सिटी फेस्टिवल ngasi यूनिवर्सिटी असगी एडमिनिस्ट्रेटर जर्नल सिंहना हौदोख्रे अमसुंग मणिपुर दा लैरिबा लुख्रा संगदा चलबी नुपी सिंहना खुदोंग चादबा अवाबा कया मायोकनरी हाइना मणिपुर यूनिवर्सिटी के हानागी वाइस चांसलर प्रोफेसर हिजम तोम्बी ना फोंगदो